Sorry, one day. ꯑꯗꯣ ꯉꯁꯤꯁꯦ ꯃꯣꯏ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯅꯕ ꯌꯥꯗꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯅ ꯊꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯅꯖꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯉꯝꯖꯕ ꯈꯤꯇꯪ ꯑꯩ ꯒꯤꯐ ꯄꯤꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥꯁꯤꯡꯗ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯀꯩꯈꯨ ꯍꯣꯝ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯗꯨꯒ ꯀꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯈꯤꯒꯅꯤ ꯄꯨꯂꯞꯅ ꯑꯩꯈꯣꯏ ꯑꯕꯞ 15ꯃꯨꯛ ꯁꯨꯏꯀꯣ ꯃꯐꯝꯁꯦ ꯑꯗꯣ ꯑꯦꯔꯥꯎꯟ ꯉꯝꯃꯤꯈꯩꯗꯤ ꯉꯁꯤꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯑꯩ ꯉꯝꯃꯤꯈꯩ ꯆꯠꯆꯔꯒꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯖꯕ ꯃꯌꯥꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯨꯒꯦꯅ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯨꯡ ꯑꯍꯨꯝꯗꯣ ꯑꯣꯖꯥꯃꯅꯤ ꯍꯣꯏꯗꯣ ꯆꯦꯡꯁꯦ ꯀꯤꯂꯣ ꯃꯉꯥ ꯁꯤꯗ ꯄꯤꯕꯤꯔꯣ ꯂꯩꯒꯗꯕ ꯇꯥꯡꯅꯤꯒꯤ ꯀꯦꯃꯦꯔꯥꯗꯣ ꯊꯥꯐꯣꯟꯁꯤꯒ ꯄꯤꯕꯤꯔꯣ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯃꯇꯨꯡꯗ ꯊꯥꯡꯖꯝ ꯄꯤꯕꯤꯆꯥ ꯀꯃꯥꯏꯅ ꯂꯥꯛꯑꯣ ꯊꯥꯡꯖꯝ ꯄꯤꯕꯤꯆꯥ ꯀꯨꯝꯕ ꯂꯥꯛꯑꯣ ꯁꯦ ꯊꯥꯡꯖꯝ ꯄꯤꯕꯤꯆꯥ ꯑꯗꯒꯤ ꯑꯃꯁꯦ ꯁꯤ ꯂꯥꯛꯑꯣ ꯃꯊꯪꯗ ꯃꯥꯟꯊꯦꯟ ꯊꯣꯏꯕꯤ ꯑꯍꯨꯝꯁꯤꯗꯔꯥ कार्गो हाइबा अमगा दीपक रेस्टोरेंट सर्वे मखोइना स्पॉन्सर तौबिरक्तुना महिपानपुरदा दिन मी 100 उंकी फजना यंथोखरे अदो खरा लाइन द खरा दिलेरी मी लोइसला सरकार का काम का पाएगा पता नहीं ये तो हमारा दोस्त कुछ लोग देख रो मोदी चिल्ली यूं मम्मा खतंग को याद होती नहीं थी यार लक्ष्य वीडियो इन्हें वो बता दे वो की वो क्या घूमता हूँ हाउ दे लास्ट छोटी नुक खा ले ये मिल ना वासी का नाम बा आमा ठोको अम्मा ला क्यों क्या तुम क्या मत वही मैं हमारा की मुने हन लाग दे कितन ला Masing-masing prayen thoi bado yepse adagi ege mele thandagi lupa kg ma da pa kuni thoi makhai da piri ga leibani har bele bese kg lising puma ga chahum ga tarani ene leibese total mana lupa lakh tara mari ga lising puma pan ga lising puma pan ga samri ga kunthra ga tare ni koi kunga gonda leibese ayamba koi classroom isa yamde ado ayamba de police constable IRB MR central service ta leiba duga clerk dagi pion grade from maximum yami ado yuma mada employee mari ma sunam ta leite yaraga di ai gi MLA phindigi leje ge change piu haba kanda sarkar ne change piu ya de Tejo
ꯍꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯟꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯏꯝꯐꯦꯁꯤꯁ ꯄꯤꯖꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯈꯥꯡꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤ ꯑꯦꯡꯒꯜ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯈꯔ ꯐꯪꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯦꯟꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯡꯒꯜ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯄꯤꯅꯔꯤꯕꯗꯨꯗ ꯍꯦꯛ ꯌꯧꯔꯝꯗꯕ ꯃꯗꯨꯅ ꯃꯈꯣꯏꯗ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯊꯤꯖꯔꯒ ꯂꯝꯗꯨꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯗꯨꯒ ꯈꯨꯠꯁꯝꯅꯖꯔꯒ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯨꯗ ꯀꯔꯥꯏꯋꯥꯏꯗ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯔꯦꯟꯇ ꯂꯩ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏ ꯄꯤꯕ ꯍꯧꯖꯕꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ BJPꯒꯤ ꯌꯨꯕ ꯃꯣꯔꯆꯥꯒꯤ ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯕꯅꯤ ꯑꯗꯣ ꯑꯩ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 14ꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯃꯝꯇꯪ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝꯇꯪ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩ April thasi ꯑꯩꯈꯣꯏꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯃꯇꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯐꯖꯅ ꯊꯥꯕ ꯀꯔꯤ ꯋꯥꯠꯄꯁꯤꯅ ꯑꯃꯁꯨꯡ ꯆꯤꯡꯁꯤꯁꯨ ꯎ ꯋꯥꯁꯤ ꯍꯧꯗ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯠꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯤꯠꯁꯤ ꯋꯥꯡꯅ ꯀꯥꯈꯠꯂꯝꯃꯒ ꯀꯨꯝꯊꯔꯛꯄꯒꯤ ꯃꯐꯝꯗ ꯂꯩꯕ ꯖꯒꯥ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯌꯥꯝꯕ ꯈꯨꯡꯒꯪꯅꯤꯅ ꯐꯨꯕꯥꯂꯥꯗꯒꯤ ꯍꯧꯔꯦꯔꯀꯥꯟꯗ ꯌꯨꯝ 14-15 ꯍꯟꯗꯛ ꯁꯣꯏꯕꯁꯦ ꯃꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯅꯖꯕ ꯃꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯝꯖꯕ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯅꯁꯨ ꯁꯦꯝꯕ ꯑꯗꯨꯝꯕ ꯔꯤꯂꯤꯐ ꯐꯟ ꯑꯗꯨꯒ MLAꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯟꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯀꯥꯟꯗ ꯑꯇꯦꯛ ꯑꯀꯥꯏ ꯁꯦꯝꯖꯤꯟꯕꯗ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯃꯇꯝ ꯈꯔꯒꯤ ꯑꯋꯥꯕꯗꯣ ꯃꯔꯨꯗ ꯃꯦꯟꯁꯤꯟꯕ ꯉꯝꯅꯕ ꯑꯩꯅ ꯃꯌꯥꯝ ꯎꯅꯖꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯦ ꯃꯥꯃ ꯑꯩꯒꯤ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯇꯤꯟꯅꯖꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕꯁꯦ ꯃꯁꯤꯗ ꯑꯃꯣꯟꯅ ꯇꯨꯡꯗ ꯁꯨꯝꯕ ꯑꯀꯥꯏꯕꯁꯦ ꯂꯥꯛꯇꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯤ ꯑꯇꯩꯒꯤ ꯂꯥꯛꯄ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯎ ꯄꯤꯅꯔꯒ ꯊꯧꯗꯥꯡ ꯂꯧꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯦꯛ ꯑꯋꯥꯕ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯠꯂꯨꯝ ꯑꯗꯣ ꯌꯦꯟꯅꯔꯀꯥꯟꯗ ꯄꯨꯔꯕꯗꯤ ꯈꯔꯗ ꯑꯣꯏꯁꯨ ꯌꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯗ ꯊꯝꯖꯕꯒꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯁꯅꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯁꯅꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃꯇ ꯍꯥꯞꯆꯒꯦ ꯄꯤꯕꯤꯖꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯔꯛꯏ ꯂꯩꯔꯤꯁꯤ ꯀꯣꯐꯤ ꯀꯞ ꯑꯃꯗ ꯃꯌꯥꯝꯁꯦ ꯃꯤ ꯇꯥꯃꯣ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯂꯩꯔꯤꯁꯦ ꯃꯤ 90ꯃꯨꯛ ꯂꯩꯕ ꯍꯥꯏꯁꯦ 90ꯒꯤ ꯆꯥꯛ ꯊꯣꯡꯒꯠꯂꯛꯄ ꯍꯥꯏꯁꯦ ꯉꯝꯗꯅ ꯏꯆꯟꯁꯤꯡꯁꯤꯁꯨ ꯌꯥꯎꯁꯟꯗꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯌꯥꯝ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯃꯅꯤꯄꯨꯔꯗ ꯄꯤꯔꯛꯄ JNS ꯚꯦꯟꯆꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯁꯥꯔꯖꯨꯇꯤꯅ ꯄꯤꯕꯤꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛꯆꯔꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯝꯇ ꯄꯥꯏꯌꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯃꯌꯥꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯦꯡꯗꯣꯛꯎꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯥꯛꯏ ꯄꯥꯡꯁꯨ ꯄꯥꯡꯈꯤꯒꯅꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯥꯃꯣ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯗꯅ ꯁꯤꯒꯤ ꯃꯇꯤꯛ ꯍꯣꯠꯅꯕꯤꯕꯁꯤꯗ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯂꯩꯕꯤꯔꯤꯕ ꯔꯥꯖꯕꯥꯔꯤꯗ ꯂꯩꯕꯤꯔꯤꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯨꯅ
Guwahati Manipur Bhavan mayam changdana sinjang napi semaga kari matam seida semain dom awaba mayam si Andhra Pradesh da like tamuba ichan mayam ama koi bhavan gi kitchen sida loina sak thong ba thak loi mateng pangbire ta se koi awaba tar ba imung sing sida koi volunteer sing ta pai dio koi chana thana ba polam loi sure imung amda sang da pot mayam koi na imung sida mi sin mafam sida mi tara humdoi mu thank you कल्याण योजना की मखादा किलो कुंथा मंगा फंगे मशीन नमगे एम थागत सब यामना तमथिरबा लेना असि अखोई नाथुनबा होनाबदा अखोई फ्रंट लाइन द लेबिरिबा अखोई मेडिकल अमदी अखोई होम डिपार्टमेंट की मखादा लेबिरिबा अखोई सिलिनाउ परे अखोइगिने दरा लोकलगा सोइदनबा परिंगु लेफन नो खुद सिं जरुतो आइको कामुनु जुने आइसिगी मुनि जाबिउ को कोना भाई
Kasathon yang mo kagi ground da hari ba polam sing asi lau na bagi damta lep kasi ami kumana akoi laikai akoi kala tu khurung thiban nang buju hai aduna mayam akoi ki ahmada siri kalangom pe kumana kursi bibina nawa nising jeri JN Manipur Dance Academy की director in charge Pukhram Bilasna Tripura South Arunachal Pradesh की लागा Manipur द culture तमलियो महिरों सिंगदा sale यावना साना थकनो पोलम कया मतंग पांखरे COVID-19 नमरम ओइरगा इंडिया पुंप लॉकडाउन तौखिबदगी मेम दाहम ngамदन लेहरबा महिरों सिंग असिना थेंगनरिबा ओहाबा खरदु सुकोकनो पांदमदा तेवां पोलम सिंग अदु खुसिना खिबनि director in charge असिना फुंगदोरक मतुंग इना Manipuri culture बु पामजदना मोबाइलम तम संदोकना होनरिबा अतोप स्टेट की लाग महिरों सिंग असिबु पुनिंग थोगपम थोई लॉकडाउन असिना करिगुम मखा ताना सांगदरकलबसु माके माकेदगी अंगम मतंग पांखिगनि हाइरि पनबे आवदी जैन Manipur Dance Academy की director in charge Pukhram Bilasna माके थाम की तोलब यावना स्टाफ सिंगी नोम की सैलरी चीफ मिनिस्टर की COVID-19 रिलीफ फंड मतंग पांगसु लैखरबनी मणिपुर कल्चर बु अखोई मपाल लमदा संदोपीनी हायदना अखोई अगरतलादगी मियोय तरेत अमदी अखोई अरुणाचलदगी इसेनुपी यांकी हाइबा नुपी मचा असि अखोई अरुणाचलदगी मणिपुरी जगोई इसेबु तमुनी हायदना अखोई लागा अखोई मपान कल्चर सि संदोकनी हायदना अखोई मैतै की कल्चर सिंसिबु मपान संदोकनी हायदना चाउरबा थौदांग लोबिरिबा मखोइना ngasi अखोइना लॉकडाउन सांदोरपदगी अखोई मयुम मयुमदा हलकपगी अखोई हनबजा खुदोंग चाबा नंगौदबदगी अखोई अवाबा हाइब तारे अखोई सत्पगी खुदोंग चाबा लेरक्तबा अमदी अखोई कोरोना वायरस की लॉकडाउन से मरम ओइदना चानबा थंगबा खुदमक सुम अवाबा मसक ओइरपसिदा डायरेक्टर मोइना आइना डायरेक्टर अमगी आइगी इसागी ngамजबा खरा अखोई चाना थंगनबा अमदी सेलगी तेंमांग खितंग आइगी तरफतगी तौजरी अदुगा मतुंगदसु लॉकडाउन मरम ओइना सांगदोरागसु आइगी तरफतगी ngамजबा मखोइगी लेभम अमदी चाननबा थंगनबा सिंगसे आइगी तरफतगी अंगम्बा हेक मखोइना लैरिबावा लॉकडाउन लैरिबावा आइगी तरफतगी एक्सप्रेस की मपून निशिकान सपम नंगसी कैसामथोंग केंद्र की मनुंग चन्न लेबा कैसामथोंग थौदाबाबोक लेकाई की COVID-19 लॉकडाउन मरम ओइरगा अवाब मायोकनरिबा मियाम द तेंबांग पीखरे मसी अचंबा थौरम अमग लोइनना मियोय यांखैदा चेंग केजी मंगा यावना चान थंगनबगी पोलम क्या निशिकान सपम न मियाम द खुसिनदकी थौरम अदुगा मरी लेनना निशिकान सपम न हाइखिबदा COVID-19 लाइना लाइचत असिना मरम ओइरगा स्टेट असिदा लेरिबा मियाम यावना लेबाक असिदा लेरिबा निपुम खुदिमक अवाब मायोकनरी लाइना लाइचत असिदगी ngakthoknanabagi saruk ama oina laingakna लॉकडाउन थमजन किबा असिना मरम ओइरगा मियोय क्यामा चाना थक्नबगी पोलम फंगदबगी अवाब मायोकनरी लेबा असिगी सिटीजन अमा ओइना तौदबा यादबगी इथौ अमा ओइना ngasi mahaki maikaidagi angamba mateng khara asi lairaba अवाब तारबा मियोयसिंग द पीबनी मखा ताना लोकल क्लब अमदी लनाई संस्थानसिंगना मतeng दरकार लेबा मियोयसिंग लेरि हाइबा पाउ बिबिरकलगदी mahaki maikaidagi angamba mateng pangjage haina निशिकान्त सपमना फोंदोक असिगी थौरम अदुगी सरुक ओइना माइkai दोमदा लेरिबा मियामदा नबगी इसिंगसु यानथोकी ngasi akhoi thauda hoi laikai gi akhoi gi mam top ta chakhot khongthang marup akhoi laikai club ki general secretary tom ba hoi adagi moi mai luching ba kangbu toroga akhoi laikai da hau bo oina akhoi gi income leijada ba paisa leijada ba moi mi khara aina mateng pangning dana moina list por e aduga mini phunga yang khai marakta imung gi cheng ki ji kun manga thau liter tangkhai ama hawai dal kg ama tilhau kg ama kobi kg ani sapon thum gi packet ama aduga akhoi almost every day akhoi sidais da aigi tanker ama leijai adu nungti gi sing yen bo na lakani aduga sigi sina taseng na mi income leijada ba for example akhoi gi da staff le mi je government gi na ta su moi di tum salary phangani phangoi do ba phangjada ba sumaina income leito mi gi target torokpani moi kaino da moi yamna helpless hai tare oire aduna akhoi me yamna angamba yamasu yamdrasu anybody akhoi gi hojik daita as a citizen akhoi gi angamba ai su nangsu ma su loin ma kitang do ama da su ani do ngamba pijagadabni aduda ina si angamba kha tawjabani
ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯈꯔꯒ ꯉꯝꯒꯗ꯭ꯔꯅ ꯈꯜꯂꯤ ꯂꯩꯀꯥꯏꯗ ꯂꯩꯍꯧꯕ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏ ꯍꯥꯏꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯊ꯭ꯔꯨꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯕꯔꯒꯤ ꯊ꯭ꯔꯨꯗ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ ꯑꯦꯔꯤꯌꯥꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯅꯤꯁꯤꯀꯥꯟꯇ ꯁꯥꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯇꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯁꯦ ꯀꯀꯥ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯑꯕ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯈꯣꯠꯇꯕ ꯀꯌా ꯑꯃ ꯂꯩ ꯀꯀꯥ ꯃꯁꯤ ꯀꯀꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯪꯉꯒ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯁꯤ ꯀ꯭ꯂꯕꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯈꯩ ꯂꯩꯖꯔꯤ ꯍꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯗꯣꯛꯇ ꯑꯁꯤꯅꯥ ꯕꯦꯒꯝꯅ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯅꯥꯝ ꯁꯍꯔꯃꯨꯡꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛꯇ ꯑꯋꯥꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯀꯣꯟꯕ ꯃꯁꯤꯒꯤ ꯂꯣꯛꯗꯥꯎꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯔꯒ ꯍꯤꯡꯂꯤꯉꯩꯒꯤ ꯇꯥꯂꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯇꯥꯂꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ मागी पॉकेट सेल की खुदोंग चाबनबा खरगिदमक्ता मागी सेंडोंगिदमक खरलगा ममल हेन पोट जोनबा ब्लैक मार्केट तौबसी मतंगसु लेपिनबा अखोई सोशल बैकवर्ड पीपल डेवलपमेंट ऑर्गेनाइजेशन की माइकैदगी हन्नान निंगसिंगजरी मरुओइना अखोई प्रजासिंग ज्ञान तामिनरगा लॉकडाउन थमलिबासी गवर्नमेंटना अखोइना खोगी पुंसी कन्ननबगिदमक्तनी मसिदा मसी थमलगा गवर्नमेंट दा करिसु कानब लेते अखोइना खोगिदमक खरलगा थमलिबनी हाइबसिदा अखोइ मतम खरतंग दिवारसु वाना अखोई युमदगी मपान थोकदबिदा लॉकडाउन सिस्टम असि ngakna chatminase सोमदा के ngatan paibiro somda mai bonbiro ngatan paibiro bonbiro अखोई लाइथोप यादनी नामा वाला भरे हाजना लाइथोप नि लोना हंदर जलम तो मसी लीलाम तो मसी कोई कमुनो मनते कोई सेक्शन ऑफ द ता आउट ऑफ कंट्रोल सो तो अदुना अमोन हंदर को हेन साथी मरमदी वायरस दु एनएबी स्टेट और वायरस तो अदुना मयामना हये कन कोम से गवर्नमेंट तो पता का कोई मार्क्स में तो टोपी रखवा कोई मार्क्स तो बनी दुकान होंगे यार मेंटेन तौनबनेबा अदुगा सि मयामदा उगनदना अखोइना पोटी जेरियाना दुमाइना तौगदबा नते कखंता कोई नोंगिन एनजीओ ना सिंजलांगजरगा कोई बोराक बेलिसदा लेरिबा कोई हौजी हौजी मतें पांबिया की बती किसी मामला दनी बा तेलंगाना तेलिया नदी जितो नेवासी की बोराम सोच ओने बोराम मा ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯦꯟꯊꯣꯛꯆꯔꯤꯕ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯈꯥꯏꯒꯠꯅꯖꯔꯒ ꯉꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯆꯕꯅꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤ 100,000 ꯈꯨꯟꯗꯥꯕ ꯍꯥꯏꯔꯤꯕ ꯆꯟꯗꯦꯟꯕꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ 2000 kg of rice ꯆꯦꯡ kg 2,000 ꯃꯁꯤꯈꯛ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯄꯤꯕꯤꯔꯛꯈꯤꯕ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯂꯩꯖꯗ꯭ꯔꯤ
ꯃꯌꯥꯝ ꯇꯣꯂꯣꯞ ꯆꯥꯕ ꯄꯦꯟꯁꯤꯟ ꯆꯥꯕ ꯃꯌꯥꯝꯗꯣ ꯄꯤꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯄꯤꯕꯅꯦ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯐꯣꯇꯣ ꯅꯝꯃꯝꯃꯣ ꯌꯥꯝꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯌꯥꯡꯗꯣꯡ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀ꯭ꯂꯕ ꯌꯥꯡꯗꯣꯡ ꯑꯃꯗꯤ ꯌꯥꯡꯗꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯉꯝꯖꯕ ꯃꯇꯦꯡ ꯈꯔꯗꯪ ꯌꯥꯡꯗꯣꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯌꯥꯡꯗꯣꯡ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ 150ꯗ ꯉꯝꯖꯕ ꯀꯦꯝ 3 ꯑꯁꯤ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀ꯭ꯂꯕ ꯌꯥꯡꯗꯣꯡ ꯑꯃꯗꯤ ꯌꯥꯡꯗꯣꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯌꯥꯡꯗꯣꯡ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ 150ꯗ ꯉꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯌꯦꯟꯊꯣꯛꯆꯔꯤ ꯌꯨꯁꯤꯑꯦꯟꯒꯤ ꯁ꯭ꯄꯦꯁꯦꯜ ꯇꯥꯛꯁ ꯐꯣꯔꯁꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯒꯠꯆꯔꯦ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯨꯁꯤꯑꯦꯝꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯆꯧꯕ ꯑꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯍꯧꯖꯔꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯇꯧꯖꯔꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯒꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯗ ꯐꯨꯠ 3ꯒꯤ ꯆꯥꯡ ꯃꯤꯇꯔ 1ꯒꯤ ꯆꯥꯡꯗ ꯂꯩꯕ ꯑꯗꯒꯤ ꯈꯨꯠ ꯁꯥ ꯐꯖꯅ ꯍꯥꯝꯕ ꯍꯥꯏꯕ ꯃꯤꯠ ꯅꯥꯗ ꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯕ ꯁꯤꯒꯤ ꯅꯣꯝꯁꯤ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯜꯂꯒꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤ ꯆꯪꯉꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔꯗ ꯑꯩꯈꯣꯏ ꯍꯣꯠꯅꯔꯀꯥꯟꯗ ꯃꯇꯝ ꯈꯔꯗꯤ ꯐ꯭ꯔꯤ ꯀꯣꯚꯤꯠ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ Government asai dan ho hi izui ngai izui lo wa le gan theu to asat to idam mo pha lo ko mai nom lo di to